Kuki Inpi Manipurbu Insurgent Group ni haina Fongdorkibadu Yaningdaba Fongdorkli Kuki Inpi Yaningdaba Insurgent Group ni haina National Investigation Agency NIA na Fongdorkli hairaduna NIA gi thawongbu Kuki Inpi Manipur Kimna akanba mawongda Yaningdaba Fongdorkli Kimgi Information and Publicity Secretary Jangaulun Haukimna Thadorkiba Chirol amagi matungina Kuki Inpi Yaningdaba asi Kuki Inpi Manipur gi Federating Unit amani Matam kayagi mamangdagi Kuki Furuki miyoy sing yaifanaba thabak lokhatuna lakibani masigi mathakta Kuki Inpi Yaningdaba asi Kuki gi customary long ngaktuna thamnaba santi thamba madi Kuki miyangi kholaw miyanda khanganaba sengkiba loop amani asiguma loop amabu insurgent group ni haina NIA na Fongdorkiba se aranba thawongni asigumba NIA gi thawong asina irangna sohallaba state asida hena pamnaba thodok thoknabagi maram oihangani amadi central institution singda thamliba thajaba do manghanabagi maram oigani maram aduna NIA na Kuki Inpi Yaningdaba bu insurgent group ni haina Fongdorkiba wafam handokadabani haina su taksilagli Manipuri Governor amadi Sarkari Office singda 18 na thomjinbagi thawrang amada leite haina robasana Fongdorkli Arambai Tengol gi fighting commander Aseng Kanan bu CBI na fajin kibagi mayokta 80 gi Tengol singna sangkhilakpa saruk ama oina ngasi Manipuri Governor gi banglo amadi Sarkari Office singda thomjinaba thawrang amada leite haina Arambai Tengol General Headquarter gi control room operator thawpuriba Laisram robasana khudekpiduna media da thadorba chirol amana khangalagli chirol aduna makha taribadi Arambai Tengol gi oina sit in protest ki khongdang chingdi sangsingani hairi nakalama romda 18 na ngasi governor banglo amadi police station da thomjilakpa yai hena haibagi paw ama maike kayadagi khongjal yangna sandorakpana maram oiraga security force ki kangbuna mafang kayada kanba section thawrang sing lokhatke paw aduna maram oiraga ngarang mari leinaba DC singda ngasidagi mahiloisang sing mahausagum thong hangduna mahiloisang sing lairik takpi tambiba haunaba mari leinaba singda khangan khrabaso Imphal gi mahiloisang kayada ngasi suti thadoki Manipur gi konung oiriba Imphal manung amadi akoiba mafam singda su kaithel kaba amadi dukan hangbagi chang hanadagi handaki loinana lambida gari satok chasin tawbagi chang chu hantaki More lambida accident nupi ama laikidre miyoi khara Asok Apan Khara Ngasi tongan mamapam anida thokiba accidenta nupi ama laikidre loinana miyoi khara Asok Apan nangle hairi pawasina hai ngasi ayu Imphal More lambi paringi loksaw yauramdaida imung manunggi miyoi sing tongba gari ama accident thoktuna lambi gi mataida tashinbagi thogdokta nupi ama laikidabaga loinana miyoi ani Asok Apan Khara hairi atopa thogdok amadana moirang tronglaubi ukhongchang karakta Karani thengjinabagi thogdokta miyoi khara so Asok Apan Khara hairi thogdok aduda karamadi lambigi nakalda leiba labukta tashinbaga loinana karani mak akayatoi thokra hairi Thailand agi New Delhi tamna pairakpa flight amagi manungda bom yaure hairakpadagi mamai leiduna amu halakre ngarang da Ahmedabad da plane crash thokkibada ngairingaida ngasi Thailand gi Phuket agi New Delhi tamna pairakpa Air India atopa flight amaso flight manungda bom leire haibadagi mamai leiraktuna Thailand gi Phuket International Airport ta amu emergency landing tawkre haidi Reuters ki pauna paladuna Hindustan Time na report tawrakhibagi matungina passengers chamaga yangkhai taruk tongba Air India flight 379 asina Thailand gi Phuket International Airport tagi ayupung 4:30 tabada paikhalaba matung cruising phase yaurakpada flight aduda bom leire haina security alert fangbadagi pailona mamai leiraktuna Phuket International Airport ta amuk landing tawke hairi airport da passenger sing adu akanba security ga loinana plane adu dagi lakthoklaba matung thiba humbagi thabak chathabada bom leiramba thengnakhide loinana bom leire haina Fongdorkiba passenger adu wahang pawng chathaki hairi Nagataba mafam chingda border fencing tawbagi mayokta sangchilapa khongjangda anchamna sogatkani lakthokre free movement regime FMR chana hankhidaba masung border da Nagataba mafam chingda border fencing tawbagi mayokta miyana sangchiliba ihau chapchana sogatkani haina All Naga Student Association Manipur anchamna Fongdorkli ansamgi makedagi thadorakpa chirol amada FMR chana hankhidaba masung Naga singna khundaba border gi mafam chingda fencing tawba sina Nagagi puwari saktam nat chanabi traditional right amasung ipai pusingna thambiramba lamda chawna sogale maramaduna anchamna center gi khongthang asida kaidongnungda sogaloi hairi Amaromda Senapati District ki SP amasung additional SP gi mathakta Senapati District Student Association SDSA na
non cooperation gi khongdang changchinaba lokhatkiba asidaso ansamna mapung fana sawgali hairi Chingdagi nungjaw kaya kintharaktuna ukrulta dubi amadi senapati Dimapur chatkadaba lambi thinjinkre nongsuba lekraba matung khangawdana chingdagi achoba nungjaw kaya kintharaktuna lambi thinjinkhibana maram oiraga ukrul Dimapur amadi Nagaland lambi faunadaba numinini sure hairi pawsin hai senapati district ki manung chanba tungjoida ngarang khangawdana chingdagi achoba nungjaw kaya kintharaktuna ukrulta dubi amadi senapati amasung Dimapur chatkadaba Kohima lambi haudik fauna bangamdana lairi hairi haudik lambi da oil tanker LPG amadi atai pochai puba tata truck sing panduna lairi adumoina mag mari leinaba singna singdagi kintharakli banungjaw sing adu haudik lokthokpagi thabak chathari oiriba phibam achida National Highway Authority of India Public Workers Department amadi Border Road Organization na lokhatpam thokpa thabak sing lokhatpagi mamita ri haina su lambi pading achida seliba gari drivers singna phongdongnaragli Lambi lana cheluraba singda Nscn General Amnesty Lautokre Nagagi Puari amasung political right fanganaba honarambadagi Lambi lana cheluraba pumnamaki mafamda National Socialist Council of Nagaland Nscn General Amnesty Lautokre Government of the People's Republican of Nagaland gi Yariwo Gyu tukuna kudek piduna thadroba chirol amanahai sanglaba zahi humramanga rom naga singna I humang masung pirang kaya kathoktuna naga nation amagi damak thabak tawduna lagli India government ki thausil na maram oiraga victim oihoraba naga singna furu masel gi marakta ngakpiba amadi kathoknaba haibasida yumpham oiraga apunbagi saktam saganaba honabagi tangai fadaba tanpham yauragle Isagi asoibana maram oiraga naga nation semnabagi pandam phangbang ngamduna lairi haina paladuna Zerol achina hai naga singi puwari amasung chanabi ngak chenduna thambaga loinana iromdom lepchanabagi pandamda miyam punna khusamnabagi tanpham lagle pumnamak asina maram oiraga haukiba me kuntrada NSCN gi National Security Council na lambi lana chakhraba pumnamaki mafamda General Amnesty lautoknaba warep lauke warep adugi matungina tokhai ba lambida chatkraba phurup masel gi mafamda General Amnesty lauthopaga loinana amata oina khusamnaduna pandam phangnaba hotnaminarase June 12 dagi chanagadaba General Amnesty gi matam numit 95 ni haina cherol achina makadari Laikhidraba cabin crew nganthoi saramagi haksang masak khangdoknaba mahaki mase DNA test ki damak Ahmedabad ta chatkre ngarang laibak thiba thodok amada Ahmedabad gi London tamnam paigadaba Air India gi Boeing ama pokhaibagi thodokta Laikhidraba thawaldagi nganthoi sarama kongbai lapanggi haksang adu masak khangdoknabagi damak DNA test ki damak mahaki pokminabi mase ngasi Ahmedabad ki damak Imphal thadokre hairi pausina makhata na hairibana haudik fawbagi oina Air India gi maikedagi official oina imung manungda nganthoi sarama Laikhidre haina khangalaktrabaso plane crash aduda mahak leite haibasimadi confirm oire adumoina ma nganthoi gi thawai yaudraba haksang adu DNA test tawgadaba watlibana chapchana khangbang ngamdre plane aduda tongkiba passenger amadi crew member kudingmak loinamak masa pumba maina saktuna masak amata khangbang ngamdana leiribasting adu masak khangdoknabagi damak haudi DNA test tawbagi thabak yamna kana chathari postmortem room adugi in charge oina puriba Gujarat Police ki inspector Jirat Gosaina haikibada thawdok aduda laikhidraba miyoi taruki masak khangdokpa thawdok aduda laikhidraba miyoi taruki masak maming khangdokpa ngamkibaga loinana ngasi masa masagi imungda sinakre Ahmedabad Civil Hospital da postmortem gi damak asiba haksang puna chaniga homphomanga purake adumoina makoi sing adugi manungda Maigi sarukta soklamdaba haksang tarukhak masak maming khangdokpa ngamkibani Laikhidraba sing adugi masak maming khangdoknaba DNA proofing tawbagi thabak akan mamongda chathari Laikhidraba sing adugi mari matagi miyoi chaniga 15 rom laktuna masa masagi DNA sample sing adu pisinari Drug Rehabilitation Center da leiba miyoi ama tawri yanduna siramle Wangoi Police Station gi manung chanba Naran Konjil makha laikai da leiba Drug Rehabilitation Center da leiba nisa chijinaba miyoi ama chingnaningai oiba mawongda center adugi toilet manungda thawri yanduna siramle hairi pawsina hai Laikhidraba miyoi adu thawbal hawkha mamang laikai dagi Sanasam Asau Elias Jackson chahi kunmathoi apokpa inaw kawi
Mahak ngarang nungthil pung 1:10 rom taba matamda center adugi toilet manungda thauri yanduna lairambadagi Kanchipurda lairiba Island Hospital da pukhatuna laikananaba honabada laikanaba ngamdana laikhidabani hairi pawasina makhataribadi laikhidraba sanasam asau Elias Jackson thasigi marida imung manugi miyoisingna center aduda thamjilakibani mahakarigida maksiram libano haibagi maram hodik fawagi oina chapchana khangba ngamdri asiba haksang adu Police na laukalaba matungda rims ki middle sangda postmortem taunaba thamkhre hairi laikhidrabagi imung manungi miyoisingna phongdorakpagi matung inadi Asau Elias Jackson thauri yalamle haibasi center adugi maikedagi imung manungda khangalakiba leite ngarang nungthil pung 1:50 rom taba matamda hospital gi maikedagi imung manungda khangalakibani hospital da chatuna yengluba matamda mahak siduna leiramki center aduda Asau Elias Jackson ga laiminaba miyoisingda imung manunggi miyoisingna hangba matamda su amata sinkhum manakide maramaduna misi asi singna ningai oi haiba wafam sing phongdorkli Air India gi plane kaibada Manipur gi crew member ani laikhidabaste aikhoi khudima ki mangjabani haina en birena phongdorkli ngarang Ahmedabad gi London tamna paigadaba Air India gi plane ama pokhaibada Manipur gi crew member ani laikhidabada Chief Minister en birena thamoi chongna awaba phongdorkli loinana imung manungi awabada susarug yabaga loinana makoina laikhidabaste makoi gi imung manung khaknatana maruma pangthing amadi aikhoi khudingmakki mangjabani haina former Chief Minister en birena mahaki extra thagalakiba warol amada hairi Former Chief Minister asina mahaki extra thagalakiba warol amada makhatana hairibana Manipurdagi cabin crew member Kongrai Lakpam Nganthoi Sharma amasung Lamnunthem Singchan ani ase Air India gi plane kaibada laikhidre haibase yamna thamoi soningaini Former CM asina makhatana hairibana laikhidraba crew member ani aduna masagi izzat laina kathopaga loinana miyangi seba tawramkibani makoina khangawdana laikhidabaste imung manung marup mapija khaktanatana aikhoi khudingmaki oina mangjabani laikhidraba singi thawaina isorgi manakta ingna singna shanti oina leiruba oirasano hairi Rajya Sabha gi MP Laisema Sanal Jawbana cho naha oiriba cabin crew anina laibak thiba thodok aduda laikhidabada thamoi songna awaba phongdorkli